khoi hojik Ngarang SK Womens College kita Facebook ta ma moigi irang ama thoi haibaduga mari lenana khoi police community liaison group PCLG nambol ge khoi member jing khara mafam asida khoi hojik thungaga leire khoi se hoi kari hoi adada khoi ngasai han mafam sida lakchabada mogi mafam sida leibiriba police ki khoi silinau sing unaba loiraga hojik si volunteer si mangasai ki re dana topa jaga da leibadagi kauraga khoi hojik unajabani the volunteer sing lakpi leibiriba khoi yamasina kari leibage ngarang gi thokdok si kari kamai tawno do ten takna thambiyo ngarang se khoi sak jela matungda sak si moi si laukhre sak laukhra matungda khoi inmet 130 ga 4 leibani khoi ahambada 180 khoi chak package popani adu kona dabadana khoi 15 ama lawga pun 195 singarang chak khoi pi punna inmet kaya inmet 134 aduga pura pasak na tawriba chak sina 195 okay aduda moiji nganna chak laukhra group ni aduga moi chak laukhra matungda moi manungda kari gumbani sakhar sinaraga thola matungda chak leibra habida hoina sidi chak si thenge habidi akoge sai mi lawgado awpa singdu loi laukhra noi chung sai laukhra habani ada moiji isingra video sangre adu ngasagi yam kanna pressure toiba ngang sim thanda thola kanda chak piu habida aina chak tu spana koi hajiki kaure di ngasai noi si laukhra daina habida adu di ju hoina piu habani mana ju gilas amda piu sini ai nang haido kaino nai khakan ngangbuda ma machin thira ma sangre matungda mana moi team je hora thola kanda ngasai angonda yam kanna machin thina law khopa han volunteer do kanano aina tawraga phan je pairaga langsilakpane phan je pai langsilakpadagi aduga khoi khajalaga thamiba khoi moge changna ba yadaba area duda khoi moina thori du lokthoga na changa kanda khoi yamba cherenda hana moi kin tilakpane moji masasi control ngamdabagi moju tui tas adigi yamdu leithopa kanda sida khetana kudop nala kaino kheptadagi khoi sei ma wale adigi matungda ai je sen thora kanda aina kanoda khoi security nai lawr kaure adigi khoi volunteer han senior ma yawu ju mana kanosi khoi weapon ji paraga changkano na khamne hobani ai sen thora matungda moji anihum jina tase je namme namaga khara moji namthuna ju tase je namtho chela kanda khoi moina tana ko gate sibok neba khoi matamda security ani laiko gate bok tana ko sida khoi na moidagi ngak thono honabada khoi upare tabadagi ariba usawa sa ka taro moida hajelakan mane manandi khoi self protection ta hokya da manandi moi kun tara muktuna sitan tana tar hek thangibda khoi si banatraga na ba khoi te kai te thokadar adu ta ukanda moina makok thugai chakpi hada makok thugai habnate moina sandopani asengbadi moi chak hana hanbagi moi logi ba base ta moi chak mi tara ma thagi da chak mapan ne yarani haina hajigi angang kari ba ngang masasna chak pur sanga chak lobo lakpada su khoi han volunteer oi han khoi president club sakai president hai asingang si ngasidi magi kanoma kai ma masase hai ba khopam tawi hai angang ne adu thengdar matungda ai je che chang lo shelaga adi khoi gi hesi dai je mayam si manung da thamjalamaga hajiki khoi ta sirenga oda saga ji moi di chak si mari khangare mari je ama cha si adu ani si adi angang pi masa homon cha phangde na claim taw adu tari timings dane bo moina thola khoi de tawri ba action messing je social distance samta ngam leite mi ani thola kani mi tara gi chak bugini mi hum thola kani akhoi ni pangi ne chak bugini manung de social distance samta leite akhoi na haire dana nar khoi punna na jagi haiba angang ne hajiki machin jam kan ba adudi matang sida akhoi na PCLG police community liaison group ki nambol gi member sing akhoi na pamjabasi koi ga top department health department su tawbiramgani adu lairiba inmate sing si khoi madam SP hoi kari hoi adagi sar hoina sinbiraga amuktang moigi social distancing ngakna thamhalaga awareness ko mamtang sinbagi apamasi mai khoi PCLG gi magi dagi sigi apamasi ma thamjari khoi madam hoi kari hoi ki respected khoi gi district police ki magi